ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯌꯥꯝꯅ ꯀꯥꯟꯅꯔꯕ ꯒꯣꯔꯃꯦꯟ ꯖꯣꯕ ꯚꯦꯀꯦꯟꯁꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯅ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯚꯦꯀꯦꯟꯁꯤ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥꯟ ꯀꯣꯁꯠ ꯒꯥꯔꯗ ꯅꯦꯚꯤꯛ ꯖꯤꯗꯤ ꯑꯃꯗꯤ ꯗꯤꯕꯤ ꯅꯦꯚꯤꯛ ꯖꯤꯗꯤ ꯍꯥꯏꯕꯗꯤ ꯖꯦꯅꯔꯦꯜ ꯗ꯭ꯌꯨꯇꯤ ꯍꯥꯏꯕꯅꯤ ꯗꯤꯕꯤꯁꯤꯅ ꯗꯣꯃꯦꯁꯇꯤꯛ ꯕ꯭राꯟꯁꯅꯤ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯅꯤ ꯀꯧꯔꯤ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯅꯤꯁꯤ ꯑꯃꯅ 12 ꯄꯥꯁꯀꯤꯅꯤ ꯑꯃꯅ 10 ꯄꯥꯁꯀꯤꯅꯤ ꯐꯨꯜ ꯗꯤꯇꯦꯜ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯟ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯊꯕꯛ ꯑꯁꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔ ꯏꯝꯐꯥꯜꯗ ꯇꯥꯒꯅꯤ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯦ ꯑꯩꯈꯣꯏꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯁꯦ 5ꯃꯨꯛ ꯈꯟꯗꯣꯏꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯐꯣꯔꯝꯁꯦ ꯉꯟꯅ ꯊꯥꯖꯤꯜꯍꯧꯕ ꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯁꯦ ꯏꯝꯐꯥꯜꯗ ꯇꯥꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅ ꯐꯣꯔꯝꯁꯦ ꯉꯟꯅ ꯊꯥꯖꯤꯟꯕꯤꯍꯧꯔꯣ ꯐꯣꯔꯝ ꯊꯥꯖꯤꯟꯕꯒꯤ ꯂꯥꯁ ꯗꯦꯠ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯗꯅꯤ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯍꯧꯖꯤꯛ ꯗꯦꯠ 6ꯗꯒꯤ ꯌꯥꯕ ꯍꯧꯔꯕꯅꯤ ꯑꯗꯨ ꯗꯦꯠ 16ꯗ ꯂꯥꯁ ꯗꯦꯠꯅꯤ ꯑꯗꯨꯅ ꯉꯟꯅ ꯊꯥꯖꯤꯟꯕꯤꯍꯧꯔꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯩ ꯍꯥꯟꯅꯒꯤ ꯆꯦꯅꯦꯜꯗꯨ ꯃꯥꯡꯈ꯭ꯔꯕꯅꯤ ꯌꯥꯈꯤꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯏꯟꯗꯤꯌꯥꯟ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯑꯗꯨ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯅꯆꯤꯡꯕ ꯑꯦꯛꯖꯥꯝꯒꯤ ꯄꯥꯁ ꯃꯥꯔꯛꯅꯆꯤꯡꯕ ꯃꯌꯥꯝꯗ ꯂꯣꯏꯅ ꯗꯤꯇꯦꯜꯁꯇꯣ ꯈꯪꯍꯟꯖꯔꯛꯑꯒꯦ ꯏꯟꯗꯤꯌꯥꯟ ꯀꯣꯁꯠ ꯒꯥꯔꯗꯀꯤ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯁꯤ ꯐꯣꯔꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯗꯦꯠꯁꯤ 6 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗꯒꯤ ꯍꯧꯔꯒ 16 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯄꯨꯡ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯐꯣꯔꯝ ꯊꯥꯖꯤꯟꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯑꯁꯤ ꯊꯕꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤ ꯈꯦꯠꯅꯩ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤ ꯑꯣꯏꯅ 12 ꯄꯥꯁ ꯑꯣꯏꯔꯒ ꯃꯦꯠꯁꯀ ꯐꯤꯖꯤꯛꯁꯀ ꯂꯧꯔꯛꯄ ꯑꯣꯏꯒꯗꯕꯅꯤ ꯑꯁꯤꯗ ꯃꯦꯠꯁꯀꯤ ꯃꯥꯔꯛ ꯐꯤꯖꯤꯛꯁꯀꯤ ꯃꯥꯔꯛꯁ ꯍꯥꯏꯕ ꯇꯣꯉꯥꯟꯅ ꯂꯩꯇꯦ 12 ꯄꯥꯁꯅ ꯃꯦꯠꯁꯀ ꯐꯤꯖꯤꯛꯁꯀ ꯂꯧꯔꯛꯑꯗꯤ ꯅꯦꯚꯤꯛ ꯖꯤꯗꯤ ꯊꯥꯖꯤꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯦꯚꯤꯛ ꯗꯤꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯗꯣꯃꯦꯁꯇꯤꯛ ꯕ꯭ꯔꯥꯟꯁꯁꯤꯅ 10 ꯄꯥꯁꯇꯪ ꯑꯣꯏꯔꯒ ꯌꯥꯔꯦ ꯁꯤꯗ ꯃꯥꯔꯛ ꯑꯃꯗꯤ ꯄꯤ ꯁꯤꯒꯤ ꯃꯇꯥꯡ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯖ ꯂꯤꯃꯤꯠꯁꯤ 18 ꯏꯌꯔꯁꯇꯩꯅ 22 ꯏꯌꯔꯁ ꯐꯥꯎꯅꯤ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯁꯨ ꯅꯦꯚꯤꯛ ꯗꯤꯕꯤꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯑꯦꯖ ꯂꯤꯃꯤꯠ ꯀꯥꯜꯀꯨꯂꯦꯁꯟꯁꯤ 1 ꯁꯦꯞꯇꯦꯝꯕꯔ 2001ꯗꯒꯤ ꯍꯧꯔꯒ 31 ꯑꯥꯒꯁט 2005ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯖ ꯀꯦꯇꯦꯒꯣꯔꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯑꯦꯁ ꯁꯤ ꯁꯦꯗꯨꯜ ꯀꯥꯁꯠ ꯑꯃꯗꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯑꯣꯏꯅ ꯑꯞꯄꯔ ꯑꯦꯖ ꯂꯤꯃꯤꯠꯁꯤꯗ ꯆꯍꯤ 5ꯒꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤ ꯑꯣ ꯕꯤ ꯁꯤꯒꯤ ꯑꯣꯏꯅ 3 ꯏꯌꯔꯁꯀꯤ ꯔꯤꯂꯦꯛꯁꯦꯁꯟ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯁꯠ ꯚꯦꯀꯦꯟꯁꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯚꯦꯀꯦꯟꯁꯤ 255 ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯃꯥꯒꯤ ꯀꯦꯇꯦꯒꯣꯔꯤ ꯋꯥꯏꯁ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯔꯤꯖꯥꯔቬꯁꯟ ꯂꯩ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤ ꯑꯣꯏꯅ ꯇꯣꯇꯦꯜ ꯚꯦꯀꯦꯟꯁꯤ 225 ꯂꯩ ꯅꯦꯚꯤꯛ ꯗꯤꯕꯤꯒꯤꯅ ꯇꯣꯇꯦꯜ ꯚꯦꯀꯦꯟꯁꯤ 30 ꯂꯩ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯇꯦꯒꯣꯔꯤ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯚꯦꯀꯦꯟꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯄꯤꯔꯦ ꯑꯗꯨꯒ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯁꯦ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ 12 ꯄꯥꯁ ꯑꯣꯏꯔꯒ ꯃꯦꯠꯁꯀ ꯐꯤꯖꯤꯛꯁꯀ ꯂꯧꯔꯛꯀꯗꯕꯅꯤ ꯅꯦꯚꯤꯛ ꯗꯣꯃꯦꯁꯇꯤꯛ ꯕ꯭ꯔꯥꯟꯁꯁꯤꯅ 10 ꯄꯥꯁꯇꯪ ꯑꯣꯏꯔꯒ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯦ ꯂꯦꯚꯦꯜꯁꯤ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯗꯤ ꯄꯦ ꯂꯦꯚꯦꯜ 3ꯅꯤ 21,700ꯗꯒꯤ ꯕꯦꯁꯤꯛ ꯍꯧꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛꯀꯤ ꯆꯪꯉ ꯃꯇꯨꯡꯗ ꯗꯤꯌꯔꯅꯦꯁ ꯑꯦꯂꯥꯎꯋꯦꯟꯁꯅꯆꯤꯡꯕ ꯑꯗꯔ ꯑꯦꯂꯥꯎꯋꯦꯟꯁꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯊꯥꯒꯤ ꯇꯣꯂꯣꯞꯁꯤ 35,000 ꯑꯗꯥꯏꯗꯒꯤ ꯍꯧꯔꯛꯀꯅꯤ ꯅꯦꯚꯤꯛ ꯗꯣꯃꯦꯁꯇꯤꯛ ꯕ꯭ꯔꯥꯟꯁꯀꯤꯁꯨ ꯄꯦ ꯆꯞ ꯃꯥꯟꯅꯩ 35,000 ꯑꯗꯥꯏꯗꯒꯤ ꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯑꯁꯤ ꯄꯦ ꯂꯦꯚꯦꯜ 8 ꯍꯥꯏꯕꯗꯤ ꯕꯦꯁꯤꯛ ꯄꯦꯃꯦꯟꯗ 47,600 ꯑꯗꯥꯏꯐꯥꯎ ꯌꯥꯒꯅꯤ ꯕꯦꯁꯤꯛꯇ 47,600 ꯌꯧꯕ ꯍꯥꯏꯔꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯏꯟꯀꯝꯗꯗꯤ ꯅꯤꯌꯔꯂꯤ 90,000 ꯑꯗꯥꯏ 90,000 1 lakh ꯃꯌꯥ ꯌꯧꯔꯛꯑꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯦꯂꯥꯎꯋꯦꯟꯁ ꯃꯌꯥꯝ ꯐꯪꯒꯅꯤ ꯒꯣꯔꯃꯦꯟ ꯖꯣꯕꯅꯤꯅ ꯔꯦꯁꯟꯒꯤ ꯐ꯭ꯔꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯗꯨꯒ ꯒꯣꯔꯃꯦꯟ ꯑꯦꯀꯣꯃꯣꯗꯦꯁꯟꯅꯆꯤꯡꯕ 45 days ꯂꯤꯞꯅꯆꯤꯡꯕ ꯃꯉꯣꯟꯗ ꯑꯦꯂꯥꯎꯋꯦꯟꯁ ꯑꯥꯔꯃꯤ ꯅꯦꯚꯤꯗ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯐꯪꯅꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯟ ꯀꯣꯁꯠ ꯒꯥꯔꯗ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯟ ꯅꯦꯚꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯕ꯭ꯔꯥꯟꯁ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯊꯥꯕ ꯃꯇꯝꯗ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯅꯦꯚꯤꯛ ꯖꯤꯗꯤꯒ ꯅꯦꯚꯤꯛ ꯗꯤꯕꯤꯒ ꯁꯦꯛꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩ ꯁꯦꯛꯁꯟ 1ꯁꯤꯅ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯅꯤ ꯁꯦꯛꯁꯟ 1ꯇꯪ ꯊꯥꯒꯅꯤ ꯅꯦꯚꯤꯛ ꯗꯤꯕꯤꯒꯤꯅ ꯁꯦꯛꯁꯟ 1 ꯑꯃꯗꯤ ꯁꯦꯛꯁꯟ 2 ꯇꯥꯒꯅꯤ ꯑꯗꯨꯒ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯁꯦ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯁꯦꯛꯁꯟ 1ꯅꯤ ꯑꯗꯨꯒ ꯅꯦꯚꯤꯛ ꯖꯤꯗꯤꯒꯤꯁꯦ ꯃꯦꯛꯁꯤꯃꯝ ꯃꯥꯔꯛꯁꯤ 60ꯅꯤ ꯃꯇꯝ 45 ꯃꯤꯅꯤꯠꯁ ꯈꯛ ꯄꯤꯒꯅꯤ ꯀꯣꯏꯁꯟ 60ꯅꯤ ꯀꯣꯏꯁꯟ ꯑꯃꯃꯝꯗ ꯃꯤꯅꯤꯠ ꯑꯃꯃꯝꯒꯤ ꯆꯥꯡ ꯐꯪꯗꯦ ꯑꯗꯨꯅ ꯑꯦꯛꯖꯥꯝꯁꯤ ꯑꯦꯀ꯭ꯌꯨꯔꯦꯁꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯁꯕꯖꯦꯛ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯄꯥꯁꯤꯡ ꯃꯥꯔꯛ ꯂꯩ ꯁꯕꯖꯦꯛ ꯋꯥꯏꯁꯀꯤ ꯑꯣꯏꯅ ꯃꯥꯔꯛꯁꯦ ꯄꯥꯁꯤꯡ ꯃꯥꯔꯛꯄꯨꯗꯤ ओवरऑल सब्जेक्ट वाइज की मार्क एलोकेशन तोान पी मैथ्स क्वेश्चन कुन हंकनी साइंस क्वेश्चन 10 इंग्लिश क्वेश्चन 35 रीजनिंग 10 जीके 5 अदो क्वेश्चन सी जीके वाली अतई पेपर सिंह क्लास 10 सिलेबस हंगतुना अपॉर्चुनिटी मैम लंबी हो कैटेगरी वाइज की पासिंग मार्क पीथे मोना अनरिजर्व जनरल EWS OBC की पासिंग मार्क से 30 नी SC ST की 27 पासिंग मार्क नी क्लास 10 सिलेबस हंकनी एग्जाम से नेविक GD की नेविक DB की पेपर 1 पेपर 2 अनिमल लोइन थागनी सेक्शन 2 जिना नेविक DB तंगिनी मैक्सिमम मार्क 50 नी टाइम पुंखाय पीगनी क्वेश्चन 50 सिदा मैथ्स का फिजिक्स का तोान हंगनी एग्जाम जिना
12 लेवल की मेंस का फिजिक्स का लौटब यादे दुगा ओबीसी की पास मार्क जना 20 नी एसी एसटी की 17 मार्क नी अदुगा सिगे एग्जाम से मल्टीपल चॉइस नातनी ऑप्शन मरी पीर हंगुदी सिदा नुआइबमना सिगे एग्जाम से नेगेटिव मार्किंग अम्फो लेते अदुना एग्जाम से मैमना रिटर्न लुगनी लुरोय हाबदु रिटर्न से खोना अखंग क्वेश्चन खोल मतुंगदा खंगदब यारोगजु नेगेटिव मार्किंग लेतमेना लोइना फुल अटेम्प्ट तौसन भी याय सिगे कानाबजे मैम लोमिना होसी अदुगा फॉर्म अप्लाई फी असी जनरल कैटेगरी ओबीसी ईडब्ल्यूएस कैटेगरी ओना रुपीस 300 नी अदुगा कैटेगरी सी शेड्यूल कास्ट शेड्यूल ट्राइब की ओनदी फी अमुक तिंगोय अदुगा सिगी थबक असी ओनली मेल के तंगी थबकनी फीमेल की याउदे एग्जाम सिटी जे खोइना फॉर्म अप्लाई तौर मतमदा प्रिफरेंस मंगा फंगनी प्रिफरेंस मंगा जिदा खोइना इम्फाल जु यावनी अदुगा गुवाहाटी न चिंगबा दिमापुर न चिंगबा मैम लाकनी असिदा खोइना इम्फाल द फर्स्ट प्रिफरेंस पीबियो अदुगा थबक से लास्ट डेट याउद्रिंगा फॉर्म जंगना थाजिमियो मरमदी अखोइना अप्लाई तौबसिदा थेंग थाजिम तारगदी सिटी एग्जाम सिटी की प्रिफरेंस सी अतोप स्टेट ता तागिबि याय अदुना इम्फाल दा तानबगी दमकता फॉर्म जंगना थाजिमियो चैनल सिदा नौने बिरपा कैंडिडेट सिंजु फॉर्म ngasi थेंगनबिबो ओरगदी वीडियो ngasi थेंगनबिबो ओरगदी दुम ngasi थाजिनबिरो अदुगा माग खोगी एमई कार्ड डाउनलोड तौबसी मागी वेबसाइट की दुम डाउनलोड तौगदबनी अदुगा स्टेज 1 हाबे तारे अहानबगी स्टेज 1 हाबदी अखोइना रिटर्न तौदिजे रिटर्न जिगी मागी टेंटेटिव ओबा एमई कार्ड डाउनलोड तौबगी मतम सी मार्च की एंडिंग द मार्च के लास्ट वीक अदाय फंगनी एमई कार्ड से खोगी मेल द कई लाओ खोइना लॉगिन तौरका डाउनलोड तौगदबनी स्टेज 2 हाबदी खोइना फिजिकल तौगदबजे फिजिकल गिना मे की सेकेंड थर्ड वीक अदाय फंगनी अदुगा स्टेज 3 हाबदी डॉक्यूमेंट वेरिफिकेशन की मतमदा अर्ली नत्रगा मिड सेप्टेम्बर सिंगदा फंगनी एमई कार्ड से खोइना वेबसाइट की दुम डाउनलोड तौगदबनी को अदुगा खोइना स्टेज 2 हाबे तारे खोइना रिटर्न खलो मतुंगदा अखोइदा करी डॉक्यूमेंट कईका पुगनी अखोइना रिक्रूटमेंट की मतमदा लमजेन कईका चेन मतमदा करी डॉक्यूमेंट पुगनी हाबदो अहामदा कैटेगरी सर्टिफिकेट एसी एसटी ओबीसी सिंबल चंगनी क्लास 10 की मार्क्स चंगनी अदुगा जीडी गिना 12 की जीडी नेविक जीडी 12 पास की 12 की मार्क्स 12 की सर्टिफिकेट सिंग चंगनी अदुगा अखोइ इसागी डॉक्यूमेंट्स हाबे तारे अखोइगी फोटो ना चिंगबा अखोइगी एमई कार्ड ना चिंगबा लोइना मार्क्स ना चिंगबा लोइन पुगदबनी अदुगा एसी एसटी ओबीसी की ओइना मोगी तोंगानबा सर्टिफिकेट फॉर्मेट लई सर्टिफिकेट फॉर्मेट इंडियन कोस्ट गार्ड की वेबसाइट की डाउनलोड तौबिरो अदो खोइन स्टेज 1 जी द खोइन फॉर्म थाजिन बजिदा कई चंग नि हाय मतमदा आधार कार्ड पान कार्ड ना चिंगबा अखोइगी वैलिडिटी प्रूफ अमदी चंगनी अदुगा अखोइगी पासपोर्ट साइज फोटो अनी दी पुगदबनी फॉर्म थाजिन मदजु पासपोर्ट साइज फोटो अमदी चंगरनी अदुगा एग्जाम चटप मतमदजु पासपोर्ट साइज फोटो अनी दी पुगदबनी अदो खोइन एमई कार्ड पुबसिजु कलर की प्रिंट आउट तो पुगदबनी ब्लैक एंड व्हाइट पुबा यादे अदुगा एसी एसटी की ओइना खोइना अहानबगी एग्जाम स्टेज 1 चटप मतमदा अखोइगी ट्रैवल अलाउंस पीगनी एसी एसटी कैंडिडेट की ओइना असिदा खोइना फंगे हाबे तारगदी ओरिजिनल एसी एसटी सर्टिफिकेट पुगदबनी अदुगा एसी एसटी सर्टिफिकेट की फोटो कॉपी हाबे तारे जेरोक्स कॉपी अनी पुगदबनी अखोइगी ट्रेन नत्रगा बस टिकट की ओरिजिनल टिकट पुगदबनी अदो चेक न सिंग बखोइना ऑनलाइन थी बरजु अदु ओरिजिनल ओइन लोइन पुगदबनी अदुगा स्टेज 2 हाबे तारे खोइना फिजिकल चट मतमदा चंगदब डॉक्यूमेंट दी आई ममांग हाइजग्रे अदुगा खोइना फिजिकल फिटनेस टेस्ट मागी फिजिकल करी ओइनी हाय मतमदा अहामदा 1.6 किलोमीटर रन सी 7 मिनट फाउंग मनुंगदा ngamgdabani mathangda 20 squat up ngamgdabani aduga push up 10 adu hariba physical ahum asi continuously tawgadabni marakta break amu pira oi duga document verification gi matamdana akoi valid id changani aadhar card na chingba pan card na chingba changani akoi gi me card ki color da changani duga akoi gi form apply tawbada changriba akoi gi photo gi copy ani changani अदुगा अखोइगी कनोजे नेविक डिवी की सेक्शन 1 खतनी थादुइसे नेविक डिवीजना सेक्शन 1 सेक्शन 2 अनिमक थागदबनी अदुगा नेविक जीडी की सेक्शन 1 जु सेक्शन 2 जु अनिमक पास तौगदब मथौ ताइ अदुबु नेगेटिव मार्किंग लैतमनेना मैम खंगदब क्वेश्चन यारगसु लोइन खोसिलम यारे चांस लेरे सिदि अदो मैम चैनल से सब्सक्राइब तौसमिरमु अदो अप्लाई तौगी लिंक से आई चैनल से अनौब ओरिबना लिंक से डिस्क्रिप्शन द इबे याद्रे अदुना आई पिन कमेंट हाबे तारे कमेंट सेक्शन द इजरमगे आई अप्लाई तौबगी वेबसाइट से अदो कमेंट सेक्शन द पिन नोना तौजरमगे पिन तौब कमेंट दुदा मैम ना चंगगा अप्लाई तौसमिरो खंगदब तारगो जॉब अनक जोन सितर चंगगा इसागी डॉक्यूमेंट सिंग पुरगा नम फॉर्म अप्लाई तौब यारगनी अदोना मैम ना चैनल से सब्सक्राइब तौसमिरमु सपोर्ट तौसमिरमु मैम आई चैनल ममिंग गवर्नमेंट जॉब एक्सप्लेनर T2M हाबे चैनल दुनी मैम ना
ꯒꯣꯔꯃꯦꯟ ꯖꯣꯕꯀ ꯃꯔꯤ ꯂꯩꯅꯕ ꯄꯥꯎꯁꯤꯡ ꯈꯪꯕꯤꯅꯤꯡꯉꯒꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯒ ꯊꯝꯕꯤꯔꯣ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯇꯦꯟꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ